Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada Aroiba pau. Cotu na makhoigi MLA pung amagi matam thakre madugi manungda handoktarabadi nupising lauthoklaga nupasinga thengnagani haikre. Kanglaipa punba kholawgi update gi lakhojarake Kukising na lambi amuk thingba hokre. Saiko Civil Hospital da Asokpasing Pukhatkhre laikanakre. Saibolgi divert tawnaba Attoppa Mafamsingda attack tawraknaba khangankre. Hauzik evening da Kukising na Saibol area da ready layu haina laukre. Saiboldagi Central Force lauthoktrabadi National Highway da matam kaktana economy blockade chatharagani Cotu. Kangpupi District ki Saibol khulda ngasi Central Force sing na Kuki gi bunker sing lauthoknaba jangsilakpada Kuki nupi sing na thingbadagi nakalani gi marakta akanba mongda bungnarakpadagi tear gas cell kaptuna tankaibada Kuki nupi sing gi marakta sopan yaukre amarom da thawong adu yaningdawa fongdoktuna Committee on Tribal Unity Cotu na lengakta ngasi numidang fawbagi manungda Saiboldagi Central Force sing lauthokta tarabadi khudaktagi matam kaktana National Highway 2 Imphal Dimapur lambida matam kaktaba economy blockade gi khongjang jangsilagani haina lauthokre. Saibol village da laiba community bunker sing occupy tawduna lairiba Central Force sing lauthokadabani haina demand tawduna ngasi Saibol khulda Kuki jo nupi sing na security force ki mathakta irang thorakhi. Irang adu laksinaba security force ki maikaidagi tear gas cell kapada khongjang jangsilakpa singi manungda aso apanthoki soklaba sing cycle CIC da laikanari hairi. Central Force ki thawong adu Cotu gi wangangloi amana kana yaningdaba fongdokladuna Saibol da laiba Central Force sing ngasi numidang fawbagi manungda lengakna lauthokdaba tarabadi Imphal Dimapur lambida matam kaktaba economy blockade gi khongjang jangsilagani haina lauthokhi. Mangna makha taraduna Kuki jo singi mafamda siguma tamchiba onaibagi thawong chatharakpada aikoina tubina yengduna leiroi achumba wile gi damal aikoi matam pumbada lepkani haina sufongdokhi loina ngasi gi thawdo adu independent investigation chathagadabani haina su demand tawkhi. CRPF amadi BSF da ayat papiruba amadi irang sagaluba Kuki nupi sing Central Force na kanthakre. Mathau tawriba CRPF amadi BSF da ayat papiruba mob violence sagaluba Kuki nupi sing Central Force na tear gas kaptuna tankhaikhre loinana lamhentuenba Kuki nupi sing Central Force na kanthakre haidi ngasi ayu anganba pung nipan tarakpa matamdagi hauduna yengang pokpi uyokching amasung thamna pokpi uyokching haina khangnariba mafam singda makhata na Kuki khulai paiba singna landaraktanaba Central Force sing na ngak seliba mob sagatuna Central Force da ayat apan pibana natana polam kaya langkhaiduna Kuki nupi khara control tawnaba tear gas kaptuna tankhaikhre. Chahi ani fazilakadaroba irang asida Kuki militant singna thamna pokpi amasung yengang pokpi gi uyokchingda makhoigi bunker sajinduna makhoina kapningba matam ama hektada maitai khulsingda nongmaina kaptharakpagi thawdok kaya thoktuna lakli. Kuki militant singna thasi kunga mari dagi hauduna nongmai kaptharakpadagi numit mangani leptana nongmai kapnaduna security personnel fawba yauna aso apan nanghankraba matung thasi gi kunga mapandagi yengang pokpi uyokching thamna pokpi uyokching na chingba mafam singda Central Force CRPF BSF amadi India Army gi kangbu na jangsinna Kuki militant laifam singda pamdaba thodok thoktana bangak selagli madudagi Kuki nupi singna mafam aduda Central Force laibe yaroi haina khongjang jangsinduna lagli madugi saruk amma oina ngasi ayuk anganbadagi hauduna tongan mafam kayadagi Kuki nupi sing garida honjilaktuna akanba mawonga Central Force singna lairiba chingthak aduda jangsinduna mathau tawriba Central Force singda ayarpan pibada natana Kuki nupi singna pochai kaya langkhaiba mob chathaba haurakhi thawdo adu wari sananaba honabada Kuki nupi singna violence oiba thaba kaya chatharakpadagi control tawnaba Central Force singna tear gas amadi smoke bomb sing kaptuna control tawnaba honakhi maduda mangjil thakiba nupi khara aso apan nangkhi hairi. Amarom da mafam adugi anakpa mafam kaya da Kuki militant singna fongna phaba khulai kaya paiduna changsilakpagi video kaya su social media da viral oirakhibani maduda pamdaba thodok thoktanaba security singi maikaidagi honaba yaba hotnari adubu Kuki nupi singna ngaihak laitena ayat apan pibadagi khudongchadaba singsu mayoknari hairi. Hi amada lupa lakh taraga manga fawba tansinbagi income tax thidaba yabagi khudongchaba phangnaba yai. Mathang chahi 2025 asigi anawba budget puthokadaba matam naksilakpaga loinana middle class ta lariba imung manunggi oina nungaiba pau ama laklaba yai haina panari. Tongan-tonganba media da fongdoknarakpa paugi matung inadi lanai mioi amana chahi amada lupa lakh taraga manga fawba tansinbagi income tax thidaba yabagi khudongchaba phanglaba yai hairi. Adum oinamak hariba income tax thibada chang kaya yamna hanthandagage haibagi chapchaba adudi hojimaki oinadi leptri. Income tax thibagi chang kaya yamna hanthandagage haibagi Aroiba waref adudi mathang chahigi February amagi mamangda lauraba yai haina agency gi report amana haidi. Report asigi matung ina center na tax hantharakadawriba asina middle class ki imong manung maru oina urban area da lariba singna anoba tax regime gi government tax thiriba singi oina chawna kanaba ama phanglaba yai hairi.